ꯃꯌꯥꯝ ꯉꯁꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯁꯤꯗꯒꯤ ꯍꯧꯔꯦ ꯄꯨꯖꯥ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤꯗꯒꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯁꯔꯁꯋꯇꯤ ꯄꯨꯖꯥꯒꯤꯅꯦꯕꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯀꯠꯆꯔꯦ ꯍꯩꯔꯨꯛ ꯈꯔ ꯀꯠꯆꯔꯦ ꯁꯔꯁꯋꯇꯤ ꯏꯃꯥꯗꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯩꯔꯨꯛꯁꯦ ꯈꯔ ꯀꯠꯆꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯅꯠꯇꯦ ꯉꯝꯖꯕ ꯈꯔ ꯑꯗꯨꯝ ꯀꯠꯆꯔꯦ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯀ ꯇꯧꯔꯒ ꯉꯁꯤꯗꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥ ꯅꯨꯃꯤꯠꯅꯤꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯃꯊꯪ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯔꯁꯨ ꯇꯨꯂꯁꯤꯕꯣꯡꯗꯁꯨ ꯀꯠꯂꯦ ꯉꯁꯤꯗꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥꯅꯤꯅ ꯍꯥꯏꯗꯅ ꯃꯌꯥꯝ ꯁꯔꯁꯋꯇꯤ ꯄꯨꯖꯥꯅꯦꯅ ꯌꯦꯜꯂꯣ ꯁꯦꯠꯂꯤꯅꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥꯁꯦ ꯌꯦꯜꯂꯣ ꯁꯦꯠꯅꯕꯅꯦꯕ ꯀꯩꯅꯣꯗ ꯂꯥꯏ ꯈꯨꯔꯨꯝꯕꯩꯅꯦꯅ ꯀꯔꯤꯝ ꯀꯦꯗ꯭ꯔꯤ ꯑꯗꯨꯅꯤ ꯄꯨꯖꯥ ꯅꯨꯃꯤꯠꯅꯤ ꯃꯄꯥꯒꯤꯁꯤꯅ ꯘꯤ ꯍꯥꯞꯄꯔꯣꯏ ꯃꯥꯏꯁꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯑꯩꯒꯤꯗꯤ ꯘꯤ ꯍꯥꯞꯀꯅꯤ ꯁꯤ ꯊꯧꯔꯒꯦ ꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯇꯟꯁꯤꯒ ꯂꯩꯔꯦ ꯃꯄꯥꯒꯤꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯆꯥꯁꯤꯒ ꯂꯩꯔꯦ ꯆꯉꯥꯡꯅꯤ ꯑꯩꯒꯤꯅ ꯀꯞ ꯕꯤꯛ ꯀꯥꯏꯗꯣ ꯀꯞ ꯑꯆꯧꯕ ꯂꯧꯏꯅꯦ ꯑꯗꯨ ꯃꯌꯥꯝ ꯆꯥ ꯂꯣꯏꯔꯦ ꯆꯥ ꯊꯧꯔꯒꯦ ꯑꯩ ꯎꯏ ꯃꯌꯥꯝ ꯑꯩ ꯁꯕꯖꯤ ꯈꯔꯁꯦ ꯁꯦꯝꯈꯤꯒꯦ ꯁꯕꯖꯤ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯁꯦ ꯀꯥꯡꯉꯧ ꯉꯧꯔꯒ ꯑꯗꯒꯤ ꯈꯦꯆꯤꯒ ꯆꯥꯗꯣꯏꯅꯦꯕꯀꯣ ꯉꯁꯤꯗꯤ ꯁꯔꯁꯋꯇꯤ ꯄꯨꯖꯥꯅꯤꯅ ꯈꯦꯆꯤ ꯑꯣꯏꯅ ꯍꯧꯔꯦꯕ ꯑꯗꯨꯗꯨꯒꯤꯅꯤ ꯃꯌꯥꯝ ꯑꯩ ꯁꯕꯖꯤ ꯁꯦꯝꯕꯁꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯊꯪ ꯃꯊꯪ ꯁꯕꯖꯤꯁꯦ ꯀꯩꯀꯩꯅꯣ ꯁꯦꯝꯃꯤꯁꯦ ꯍꯥꯏꯗꯣ ꯌꯥꯝ ꯁꯕꯖꯤꯁꯦ ꯈꯔꯕꯨꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯈꯦꯆꯤꯅꯤꯅ ꯈꯔ ꯌꯥꯝꯅ ꯍꯦꯛ ꯀꯩꯅꯣ ꯇꯧꯔꯦ ꯉꯧꯔꯦꯕ ꯑꯗꯨꯏꯗꯨꯒꯤꯅꯤ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯣꯕꯤ ꯁꯦꯝ ꯂꯣꯏꯅ ꯍꯧꯖꯤꯛ ꯎꯔꯤ ꯁꯦꯝꯃꯤ ꯎꯔꯤꯅꯦꯕ ꯁꯤꯁꯦ ꯎꯔꯤ ꯀꯥꯡꯉꯧꯗ ꯍꯥꯞꯀꯦꯅ ꯎꯔꯤ ꯁꯦꯝꯃꯦ ꯑꯗꯒꯤ ꯀꯩꯅꯣꯃꯨꯛ ꯒꯥꯖꯔꯁꯤ ꯀꯩꯅꯣ ꯈꯥꯃꯦꯟꯁꯤꯃꯨꯛ ꯁꯦꯝꯖꯤꯜꯂꯒꯦ ꯈꯥꯃꯦꯟꯁꯤꯃꯨꯛ ꯁꯦꯝꯃꯅꯤ ꯈꯥꯃꯦꯟ ꯈꯤꯇꯪ ꯊꯥꯛꯄꯁꯦ ꯍꯥꯎꯕꯅꯦ ꯀꯥꯡꯉꯧꯗꯀꯣ ꯌꯥꯝꯅ ꯊꯥꯛꯇꯦꯗ ꯑꯃꯈꯛꯇꯅꯦ ꯑꯗꯣ ꯒꯥꯖꯔꯁꯤꯁꯨ ꯍꯥꯞꯇꯣꯏꯅꯤ ꯑꯗꯩꯗꯤ ꯑꯣꯜ ꯀꯣꯕꯤ ꯑꯗꯒꯤ ꯐꯨꯜ ꯀꯣꯕꯤ ꯁꯤ ꯍꯥꯞꯄꯅꯤ ꯑꯂꯨ ꯍꯥꯞꯀꯅꯤ ꯃꯌꯥꯝ ꯑꯗꯨ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯁꯤ ꯏꯟꯖꯥꯡ ꯁꯦꯝꯃꯤꯁꯦ ꯉꯥꯏꯍꯥꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯦ
ꯍꯧꯖꯤꯛ ꯑꯩ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯦ ꯈꯦꯆꯤꯁꯦ ꯊꯣꯡꯕ ꯍꯧꯔꯦ ꯈꯦꯆꯤ ꯍꯧꯔꯒ ꯃꯌꯥꯝ ꯍꯧꯔꯒꯦꯅꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯉꯛꯑꯦ ꯑꯩ ꯃꯨꯛꯀ ꯇꯧꯗꯣꯏꯅꯦꯕꯀꯣ ꯈꯦꯆꯤꯁꯦ ꯃꯨꯛꯀ ꯇꯧꯅꯤ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯌꯦꯡꯁꯤ ꯃꯌꯥꯝ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯃꯨꯛꯁꯤꯒꯦ ꯇꯧꯗꯣꯏꯅꯤ ꯃꯨꯛꯀ ꯋꯥꯏꯁꯦ ꯉꯁꯥꯏꯅ ꯇꯤꯡꯁꯜꯂꯕꯅꯦ ꯆꯦꯡꯗ ꯍꯋꯥꯏꯒ ꯄꯨꯂꯞ ꯆꯥꯃꯤꯟꯅꯔꯒꯦ ꯅꯍꯥꯟ ꯕꯖꯥꯔꯗꯁꯨ ꯑꯋꯥ ꯐꯗꯤꯒꯣꯝ ꯐꯪꯉꯛꯇꯦ ꯇꯧꯕ ꯂꯥꯏꯗꯕꯨꯗꯤ ꯀꯠꯀꯗꯕ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯁꯥꯂꯥ ꯊꯥꯔꯤꯅꯤ ꯌꯥꯝ ꯑꯩꯁꯤꯗ ꯘꯤ ꯍꯥꯞꯀꯦ ꯌꯥꯝ ꯆꯝꯅꯕꯨ ꯆꯥꯅꯤꯡꯉꯦꯕ ꯑꯗꯣ ꯘꯤ ꯁꯨꯝ ꯈꯔ ꯍꯥꯞꯀꯦ ꯌꯥꯝ ꯍꯥꯞꯄꯔꯣꯏ ꯀꯩꯅꯣꯗꯤ ꯊꯥꯎ ꯌꯥꯝ ꯆꯥꯕ ꯌꯥꯗꯦꯕ ꯑꯗꯨꯅꯤ ꯈꯥꯡꯁꯦ ꯁꯥꯗ꯭ꯔꯤ ꯈꯥꯡꯁꯦ ꯁꯤꯟꯗꯣꯛꯑꯦ ꯀꯥꯡꯉꯧ ꯍꯥꯞꯄ ꯆꯜꯂꯔꯣꯏꯕ ꯑꯗꯨꯗꯨꯒꯤ ꯈꯥꯡ ꯁꯤꯟꯗꯣꯛꯑꯦ ꯀꯥꯡꯉꯧ ꯍꯧꯕ ꯆꯜꯂꯣꯏꯗꯣꯏꯅꯤ ꯖꯅꯝꯅꯦꯅ ꯍꯥꯏꯔꯛꯄꯅꯦ ꯆꯥꯝꯕ ꯂꯣꯏꯔꯦ ꯁꯤ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯎꯁꯦ ꯁꯣꯛ ꯇꯧꯗꯅꯦꯕꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯕ ꯌꯥꯗꯦꯕ ꯊꯥꯎ ꯌꯥꯝ ꯆꯥꯗ꯭ꯔꯗꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯊꯥꯎꯁꯦ ꯑꯃꯨꯛꯇ ꯑꯣꯏꯅ ꯁꯣꯛ ꯇꯧꯗꯣꯔꯕꯅꯤ ꯑꯅꯤꯔꯛꯀ ꯇꯧꯔꯔꯣꯏ ꯃꯌꯥꯝꯒꯤ ꯈꯨꯊꯣꯡꯒ ꯃꯥꯟꯅꯔꯣꯏ ꯌꯥꯗ꯭ꯔꯦ Hãy subscribe cho kênh Ghiền Mì Gõ để không bỏ lỡ những video hấp dẫn
Sing khắc rồi đi học đi. Cái gì mà đông mang rồi. Jadi nih yang murid ya, tak boleh kamu jangan lagi kok. Aku bayang punya lagi. Aku bayang lagi itu mah itu aku itu ini kalau dapat. Ada ini pun tak kamu yang lagi. Ada maka tak boleh orang tak boleh kamu jangan lagi. Kita lagi ngawurnya. Mau dikit lagi ini sudah. Tang. Bora. ꯃꯌꯥꯝ ꯈꯦꯆꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯈꯦꯆꯤꯁꯦ ꯃꯁꯤꯗ ꯑꯩꯅ ꯀꯥꯡꯉꯧ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯀꯆꯨꯝꯕꯔ ꯁꯂꯥꯗꯇꯣ ꯑꯃ ꯇꯧꯔꯦ ꯑꯗꯨꯒ ꯑꯆꯥꯔ ꯇꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯗꯤ ꯎꯠꯇ꯭ꯔꯦ ꯑꯩ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯕꯥꯏ ꯕꯥꯏ